Lakhipuronline puthok saba Mars ki tang tara humdoi sagol se numit ki Khomjinba Pao tabirase ahanbada maroi Pao cachar gi nupi macha ani Rajasthan da thabak pigani haiduna longnam tawduna pukhiba miyoi sing cachar police na thiri lagliba chahi singda awang nungpokin harol sing thabak thinaba atopa mapam da chatlaroi haina kendra gi home minister Amit Shah na phongdokre apokpa marup ki marfutra manga suba lamda thabung lining mi phamlem ngasi dagi nini chupna singirbon thousang sada pangthoklagani apunba poramlen marup ki marfutra mapan rak suba poram numit hojaida pangthokre taekwondo academy kabugon skibel promotion exam pangthokre amasung jiribam da chathariba football tournament ngasi sunrise club ka RYC ramkhaijang ga sanaragani Hauzik mapung iba pau tabirase Cachar jila gi Kalain police station gi manung chanbada leiba gumra cha bagan gi ni haiba nupi macha ani Rajasthan da thabak pigani haiduna pokraga amana chelakhiba aduga atopa nupi macha amana mafam adugi chahi yamlaba nupa amaga launa leinaduna leiramba thodok ki matangda Cachar police na akanba thabak lokhatkre Thodok asigi matangda Rajasthan gi Manipura dagi chahi 98 gi Lilaram koba nupa ama phare aduga makhoi bu thabak pigani haiduna pokraga lonthoklam bagi thong chathakiba mioi ani police na thiri paugi likhuna sigi matungina haukiba January thada chahi 35 gi nupi macha ani adu Rajasthan da thabak pigani haiduna pokraga matungda makhoida chatharakpa thong singna maram oiraga nupi macha ani adugi manungda ama mafam adudagi chelaktuna Guwahati phawba laklaga RPF kangbuna jila police ta pau pituna mayumda thilakibani haire hairiba mafam adudagi nanthokuna chelakiba nupi macha adugi pauda matungina Cachar police ki team ama Rajasthan tamna chattuna Manipura hairiba mafam adudagi atopa nupi macha adu amadi mahaka longna leinaramani haiba mafam adugi Lilaram koba nupa ama phaduna silchar da purakmani haina Cachar gi SP Numal Mahatana paumising ngarang phongdokhi hiramasi gi matangda nupi lalonbagi thabak chathabani haiba Barak Tampak asigi miyoi ani police na thiri makhulbu phaduna soidana ahak pacherak pigani haina SP na haikhe কিছুদিন আগতে কালাইন থানাত এটা মুকৰ্দমা ৰুজু হয় মুকৰ্দমাটো যিজনে মুকৰ্দমা দিছিলে মানুহগৰাকীয়ে আমাক জনায় যে তেওঁৰ নিজৰ এগৰাকী ছোৱালী নাবালিকা ছোৱালী তাইক চাকৰিৰ প্ৰলোভন দি এটা চক্ৰই ইয়াৰ কালাইন অঞ্চলৰ পৰা লৈ গৈছে আৰু লৈ যোৱাৰ হায়দৰাবাদলৈ লৈ যায় আৰু হায়দৰাবাদত লৈ যোৱাৰ পাছত সেই ছোৱালীজনীৰ কোনো সংসূত্ৰ পোৱা নাই গতিকে সেই সংক্ৰান্তে যেতিয়া আমি এটা মুকৰ্দমা ৰুজু কৰোঁ আৰু মুকৰ্দমা ৰুজু কৰি আমি জোৰ তদন্ত আৰম্ভ কৰোঁ আৰু সেই সংক্ৰান্তে স্থানীয় যি ৰাইজ আছে গুমৰা চাহ বাগিচাৰ ৰাইজ সকলো ৰাইজ আমাৰ ওচৰত আহিছিলে তাৰপিছত বিষয়টো আমি গুৰুত্ব সহকাৰে লৈ আমি তাক টেকনিক্যাল এনালাইসিছৰ জৰিয়তে আমি নিশ্চিত কৰোঁ যে সেই নাবালিকা ছোৱালীগৰাকীক ৰাজস্থানৰ এটা কোনোবা অঞ্চলত নি দুষ্ট চক্ৰই বিক্ৰী কৰি দিছে আৰু লগে লগে আমি এটা বিশেষ দল এটা গঠন কৰোঁ আৰক্ষী দল এটা WSI মহেশ্বৰী দাসৰ নেতৃত্বত চাৰিজনীয়া এটা দল ৰাজস্থানলৈ যায় আৰু এটা গাঁও অঞ্চলত বিশেষ অভিযান চলাই থাকোঁতে সেই ছোৱালীগৰাকীক আমি উদ্ধাৰ কৰিবলৈ সক্ষম হ'লোঁ कुछ दिन पहले गुमरा बागान जलालपुर चाय बागान मेन बागान है उसका फाड़ी बागान है वहाँ में हम लोग नौकरी करता है मैं बराक श्रमिक का तरफ से मैंने उसको यहाँ भेजा गया तो हम लोग ये बागान पंचायत हम लोग को बोला है कि ऐसे ऐसे गुमरा बागान से दो लड़की को उठा के लेके गया यहाँ से कोई काम देगा बोल के वहाँ से उठा के लेके गया लेने के बाद वो लोग का मतलब दो लड़की गुमरा से उठा के लेके गया वहाँ से एक लड़की गुवाहाटी जाने के रास्ता से कोई जैसे वो उसका समझ में आ गया जो हम लोग का कुछ गड़बड़ हो रहा है वो एक लड़की भाग गया वहाँ से गुवाहाटी में और एक लड़की को तो लेके वो लोग राजस्थान में सुना है ये राजस्थान में बिक्री कर दिया वहाँ में वो किसी बूढ़ा आदमी के साथ में शादी भी कर दिया गया तो ये हम लोग का नॉलेज में आने के बाद हम लोग साथ साथ बागान पंचायत लेके हम लोग बराक श्रमिक यूनियन का जनरल सेक्रेटरी राजदीप
जी का यहाँ मैं आया, उनसे बात किया। उस दिन हम लोग का करीमगंज का MP कृपानाथ माला जी उन्हें वो वहाँ में थे। तो दोनों से बात करने के बाद राजदीप ग्वाला जी यहाँ में SP सर को फ़ोन किया। फ़ोन करने के बाद सब बताया, तो बोला ठीक है, वो लोग को हमारे पास भेज। तो बाद में हम लोग आया, आने के बाद वहाँ में उनके साथ बात करने के बाद सब डिटेल्स उनको बताने के बाद उन्होंने जो मतलब स्टेप लिया, ये मतलब क्या बोलेगा, कचार पुलिस का ये प्रशंसा का बात है। वो उनको बोलने के बाद वो साथ साथ गुमरा थाना में या कलाइन थाना में फ़ोन करके हम लोग के सामने सब डिटेल्स लिया। लेने के बाद बोले ठीक है, आप लोग जाइए, हम लोग देख रहे हैं। बाद में 2 दिन 3 दिन के बाद ही देखते हैं वो लोग मतलब लेके आ गया उनके लोग को। तो ये जो मतलब हम लोग का कचार का SP महतो महाशय जी को मैनी थैंक्स, और असम का मुख्यमंत्री श्री हिमंत बिश्व शर्मा जी को भी मैनी थैंक्स। जो Awang nungpok lamdam gi mahairoi singna makhoi gi maramdam thadokuna thabak tawbagi mahutta thabak ki kudong saba makhoi gi maphamda adumak phangalagani haina Kendra gi Home Minister Amit Shah na phongdokre. Wafam asi New Delhi da lebak pokpa numita pangthokiba awang nungpok ki mahairoi singi oiba Youth Parliament ta saruk yaraduna Sri Shah na phongdokibani. Mahakna makhata na phongdokladuna lagliba kumja lisinganiga kuntaret phawbada awang nongpok ki raja singi capital khudingmak train amadi flight loina samnahalagani. Awang nongpok ki khungang sengbat sagana na lupa crore lising mariga chanipan sizinakre aduga assam da lupa crore lising kuntaret sangna semgatliba semiconductor plant asina naharol singda anuba thabak kaya piragani haike. Angakpana thalaba gun kaya leizarabasu lalhobagi irang na maram oiraga awang nongpok ki lamdam chakhotpagi lamda maningda lehobani. Masina chakhot thaurangi lamda chahi niphu thengthare haike. Modi lenga ki makhada awang nongpok lamdamna space technology ki kanabasing mapung phana phangle. North Eastern Space Application Center ki makhada scheme chamaga chararom thabak paikhatle. Pat chahum hena semgadanaba amadi ising ichaw laksinanaba satellite mapping amasung topography sijanare. Loisilakpada Sri Sahana kathokpagi wakhalon amaga loinana bidyarthi parishad amasung students experience in interstate living silgi thabak thoram singbu mahangna thagapa phongdoki. समझौता हुआ 2022 में, ट्राइबल आदिवासी समझौता हुआ, DNLA समझौता 2023 में हुआ, UNLF शांति समझौता 2023 में हुआ, उल्फा शांति समझौता भी 2023 में हुआ, असम मेघालय सीमा समझौता 2022 में हुआ, असम अरुणाचल अंतरराज्यीय सीमा समझौता 2022 में हुआ और त्रिपुरा समझौता 2024 में हुआ। NLFT AFT के साथ भी समझौता 2024 में हुआ। और ये सभी समझौतों के तहत 10,500 से ज्यादा युवा हथियार डालकर मेन स्ट्रीम में आए हैं। आप कल्पना कर सकते हैं, इतने उत्तर पूर्व के 8 राज्यों में 10,000 लोग ऑटोमेटिक वेपन्स लेकर, विदेशी हथियार लेकर घूमते हैं और हर राज्य के विकास को बाधित करते हैं, तो राज्यों का विकास कैसे हो सकता है? Apokpa maruk ki marputra mga suba lamda thabung lining miphamlen gi thoram ngasi amasung hayeng Mars ki tang 16 amadi 13 sagolsen amadi irai nimit nini chubna Singirbon thausang masa Singirbon kasarda togan ba thorong kya galoina na pangthokragani. Thorom asida apokpa maruk ki ahanlup amadi thausang masa singi thaupuri basing anga mathausing amadi machamanai sing pumnamak na chithadana lengbiraktuna leibak miyam gi yaiphanaba thoni minasi haina ahan 12 haunasang apokpa maruk ki luching ahan Naurem Chorjit amasung Thaubu Laisam Achiba aduga Marputra mga suba lamta thabung lining miphamlen Singirbon reception committee ke chairman Loitongbam Punsi amasung secretary Posangam Rajendrana nolok na ningsinglagli. Mars ki tang 13 leibak pokon mit ki nungthil ki pung 4 taba matamda hozai gi notun bazar da leiba ima kaithel lairembi complex apunba poramlen marup APM ki head office da marputra ma 15 suba poram numit APM ki working president oza horongbom gopal gi luching makhada chinglem na pangthokre
Panba yai nimit asi apunba poramlen marupu lingkat piramba thangta mukna huyan langnona chingba takpi tabiramba kasar bontara burda taibang phaukiba madi poilapur lalangda laikidraba poram puren lamjingba oja usam tonuna taibang phaukiba numitni oja asigi mitamda mekruk maira thanduna poramcha singna leisu katuna khuramjaki ningsing thauramasida poram thaungamba oja nongthombam Indra Kumar APM ki General Secretary Taurem Syam Kishore APM Ima Kaithe Lairembi Look ki Secretary Wangkhai Mayum Chandrakirti APM Lairembi Channel ki Editor Nongthombam Kamal na chingba singna oja asigi maramda wangangki mahaki wakalon amasung pautaki matung ina mitei kunai gi lamjaningai oiraba hojai gi notun bazar da kaithe lairemba lairembi ani gi laisang amadi ima market na chingba ngan thoiduna lairiba sina khudam changdam oiri haina APM gi nongthomam kamal gi paw sina hairi Taekwondo Academy Kabugons ki makada September 2024 dagi Barmoni Maning Laikai Uttam Sharma gi mandopta takpi tambiba horakiba Taekwondo masana gi belt promotion exam ngarang panthokre Taurangbam Nogendrana instructor oiriba academy sida punna sanaroi nifu tamli loinana international medalist Thiknam Joyశ్రీ amadi senior player Sumi Begum anina takpi tambiba sida mateng pangduna lakle Bell promotion exam asiga mari leinana instructor Taurangam Nogendra na hai Taekwondo masana si manung hanjina leiba khungang singdasu sandoktuna hauragliba naha singbo masa mau phana lehenbata natana sana khona bana angang singi tungi punsida matik chaba mi ama oiba yai haike khungang asigi mama mapa singna masa singba academy sida thabiraktuna masana sida yahon bipa sida mahagna thagat paphungdoke academy asina lokoliba khongthang asibu lamdam asigi miyamna su sogat piu haina apil tauke ai isambak Taurangam Nogendra Singh Lakhipuronline bina kanidagini ngasi aina Kabugons Barmoni da laga pege taekwondo gi school ama hangdoktana akogi yanapa amitna haibudagi offense laga pege manung hanjana leirima mafam sida akoina taekwondo school ama hangmudagi ngasi lakado tournament kya rasau jaba ngamuda angang kya aina miti angang chingulakti sem sarna akogi utokpa ngamna honari sumai tawna manung hanjina leiriba Maite masa maite hai base sana khona bagi pokure gi masa gi jawjar klaba adum laba ekoi jil na leba posak amani ekoi aduna angang singa sina ekoi Barmoni tante kachin kwana phomphom na leiriba ekoi hakchang singa leinaba amade Olympic game na sujawraba makal masana taekwondo se sanaraga hakchang pana leinaba isa se ngakok janaba amade in future ekoi apawa taekwondo player mo oiba ngam khagadi Hani highlighte madu ikana base masi 1996 tegi Olympic ta sankraba adu makalgi masana mani lamba masi da so aina sira lakure uba pangi angangsing koi asida mamangna tawdana tawbani mamangri tormagadi angangsing afawa mayam thokane habs agi achetpa thajabani aduna mafam ache leiba mayamna kona taekwondo haibu masana subu jokatana koi isen gi marakta akchang pana leinaba self defense oinaba matik chaba sanor kya puthong ngamnaba ona mene saiba wai se hairaga ai matang se loichenjare Pangthokiba parikha sida lakiba local guardian sing amasung sanaroi singa asumna phongdokhi taseng na hajarabada akoigi mingwena palabada akoigi oja Nogendra nangasi mafam asida laktana Kabugons hairiba mafam asida laktana angang singbu asi takpi tambidana angang singsena moida akoigi jamna khudong chaba ma oijaba sana khonaba maruoina taekwondo se takpi tambira base akoi sathina penjai asukube matam chichu jam tamjaning bani adu masigi khudong chaba se mafam sida leita bani na tamba phangjade aigi maige te amuhina nuai jai do ngasi masida lakna khona tamjaba phangbagi damakta hanna akoigi oja mingwena palabada oja Nogendra bu hanna ko meyam gi maige dagi guardian meyam maige dagi hanna thagatsari Akoi sa Nogendra na siga laga akoi takpi tambi base sathina nungai je akoi state ama di international level yoba ngamna pa khona jagani All Jiribam Sports Association asinduna Jiribam Higher Secondary School ge sanabungda Team Nipana Saruk Jaduna Sanariba Tramapan Suba Thokchom Radhamani Memorial Senior Open Football Tournament Lisingani ga kunmari kunmangage ngarang sanakiba preliminary group league round match ta
Khasi Youth Club amadi LFC Lungrejang anina goal ani chanaduna draw takre. Match asida KS Nilkamal Iboton, Iqbal Hussain amadi Javed Hussain na center referee, assistant referee amadi fourth referee gi thodang lokhe. Tournament asigi ngasi nungtil pung ani ka minute mga taba matamda Sunrise Club ka RYC Ramgaijang ka sanaragani. Energy Healing Center Rongpoda computer gi matinna Anoba madi ariba anaba singbo computer gi matinga layong khangdokpuna dayan bahawsare computer gi matinga makal makhagi anaba singi report logthokpuna haksangi awatpa machal kaya menkhananaba amadi supplement piduna naturopathy amadi magnetotherapy na layong bajaragani maruwaina nupigi laina sing iwatpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layang da yarakani loinana matam sangna hu chemba hidak charakpadagi side effect amadi ida hu chemba toxin lairakpa iwatpa gi anaba koktanaba amadi steam bath ki kudong saba lejare silchar rongpur part 2 gi stone crusher manakta leriba energy healing center da ngasimak gengsin birabu mangjongna na appointment ki damak mobile number 9395732456 number asida call to birakna bakhanga jari Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu Aroi bata maroi papao amukhanna Cachar gi nupi macha ani Rajasthan da thabak pigani haiduna lonam tawduna pokhiba miyoi sing Cachar police na thire Lagliba chahi singda awang nungpoki naharol sing thabak thinaba atopa mapamda chatlaroi haina Kendra gi Home Minister Amit Shah na phongdokre Apokpa marupki marfutra manga suba lamda thabung laining miphamlen ngasidagi nini chupna Singirbon Thausang masada pangthoklagani ngasi jiribam jauna Churachandpur amasung Pherjol jilada akakarau loinana nonglei nungsit silaba yai apunba poramlen marupki marfutra mapanrak suba poram numit hojaida pangthokre Taekwondo Academy Kabugons Kibel Promotion Exam pangthokre amasung jiribam da chathariba football tournament ngasi Sunrise Club ka RYC Ramgaijang ga sanaragani Lakhipur online YouTube channel gi pau sandok chaba ngasi gi oinadi matang asida loijare